ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯅꯨꯡꯁꯤꯊꯣꯏꯕꯤ 10ꯁꯨꯕ ꯇꯥꯡꯀꯛꯁꯤꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ, "ꯍꯩꯃꯥ, ꯅꯪꯕꯨ ꯏꯆꯥ ꯅꯦꯂꯤꯗꯨ ꯅꯠꯇ꯭ꯔꯅꯦ?" "ꯅꯦꯂꯤꯅ?" "ꯃꯥꯅꯦ ꯕꯕꯥ, ꯌꯥꯝ ꯊꯨꯅ ꯀꯧꯔꯝꯃꯦ." ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ, "ꯍꯩꯃꯥ, ꯀꯨꯏꯔꯦꯗ ꯏꯆꯥꯁꯤ ꯎꯗꯕ." "ꯏꯁꯦ, ꯏꯀꯥꯎꯕꯨ ꯀꯥꯎꯋꯦ. ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯁꯤ. ꯅꯆꯜꯗꯨꯗꯤ ꯂꯝꯄꯥꯛꯇ ꯃꯣꯏ ꯊꯥꯕꯜ ꯃꯆꯥ ꯑꯃ ꯁꯤꯜꯂꯤꯗꯨ ꯆꯣꯡꯅꯤꯅ ꯆꯠꯈꯤꯕꯅꯦ." ꯅꯦꯂꯤꯅ, "ꯀꯔꯝꯕ ꯂꯝꯄꯥꯛꯇꯅꯣ ꯕꯕꯥ?" "ꯑꯩꯅ ꯆꯪꯉꯛꯄꯗꯗꯤ ꯂꯝꯄꯥꯛ 2 ꯂꯩꯍꯧꯋꯦ. ꯑꯅꯤꯃꯛ ꯊꯥꯕꯜ ꯑꯣꯏꯅ ꯇꯧꯍꯧꯋꯦ. ꯃꯧꯒꯤꯁꯨ ꯃꯥꯜꯂꯦ." ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ, "ꯑꯁꯤꯒꯤ ꯃꯆꯤꯟꯒꯤꯗꯨꯅꯤ. ꯅꯪꯕꯨ ꯆꯣꯡꯅꯤꯡꯕ꯭ꯔꯣ?" ꯅꯦꯂꯤ ꯅꯣꯛꯐꯦꯠꯀ ꯇꯧꯅ, "ꯌꯥꯏꯌꯦ, ꯆꯣꯡꯉꯨꯒꯦ." ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯑꯉꯥꯡ ꯑꯃꯗ ꯑꯣꯟꯁꯤꯜꯂꯒ, "ꯏꯕꯨꯡꯉꯣ, ꯅꯪ ꯏꯕꯦꯝꯃꯁꯤ ꯑꯩꯈꯣꯏ ꯕꯦꯝꯅ ꯊꯥꯕꯜ ꯆꯣꯡꯕ ꯂꯝꯄꯥꯛꯇꯨ ꯐꯥꯎꯕ ꯊꯤꯜꯂꯨꯆꯣ." ꯑꯃꯨꯛ ꯅꯦꯂꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯌꯥꯝ ꯀꯨꯏꯅ ꯆꯣꯡꯗꯕꯤ ꯅꯆꯟꯒ ꯆꯪꯉꯛꯑꯣꯀꯣ. ꯆꯥꯛꯀ ꯆꯥꯈꯤꯗꯧꯔꯤꯕꯅꯤ." "ꯍꯣꯏ ꯕꯕꯥ." ꯁꯣꯝꯗ ꯊꯥꯕꯜꯗꯨ ꯍꯦꯟꯖꯥꯅ ꯃꯀꯣꯛ ꯆꯤꯡꯗꯨꯅ ꯆꯣꯡꯉꯤ. ꯃꯥꯒꯤ ꯃꯊꯪꯗ ꯊꯣꯏ, ꯊꯣꯏꯒꯤ ꯃꯊꯪꯗꯅ ꯗꯦꯂꯤꯂꯥ, ꯃꯊꯪ. "ꯑꯩ ꯑꯝꯇ ꯄꯥꯏꯖꯒꯦ." ꯊꯣꯏꯒ ꯍꯦꯟꯖꯥꯒꯗꯨ ꯐꯠ ꯑꯣꯟꯊꯣꯔꯛꯏ. ꯂꯩꯔꯝꯂꯤꯕꯗꯨꯗ ꯍꯦꯟꯅ ꯉꯛꯅ ꯌꯦꯡꯅꯩ. ꯅꯦꯂꯤ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯌꯥꯗꯕ꯭ꯔꯣ?" ꯍꯦꯟꯖꯥ ꯄꯥꯏꯔꯛꯑꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ. ꯅꯦꯂꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯦꯟꯖꯥꯒ ꯊꯣꯏꯒꯒꯤ ꯃꯔꯛꯇ ꯄꯥꯏꯔꯛꯏ. ꯁꯤꯒꯨꯝꯕ ꯐꯦꯁꯇꯤꯚꯦꯜ ꯃꯆꯥꯁꯤꯡꯁꯤ ꯅꯦꯂꯤꯗꯤ ꯄꯥꯛꯅ ꯌꯥꯎꯗꯕꯅ ꯆꯣꯡꯕꯗꯨ ꯀꯌꯥ ꯍꯩꯔꯝꯗꯦ. ꯍꯦꯟꯖꯥꯁꯨ ꯅꯦꯂꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯔꯤꯕꯅꯤ. ꯃꯆꯤꯟꯗꯨ ꯐꯩꯅ ꯆꯤꯡꯉꯒ ꯅꯣꯛꯏꯕꯅꯤ ꯃꯥꯁꯨ. ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯊꯣꯏꯗ ꯏꯪꯒꯤꯠ ꯄꯤꯔꯛꯏ. ꯊꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯆꯨꯝꯅ ꯆꯣꯡꯂꯝꯕꯗꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯅ ꯆꯣꯡꯕ ꯑꯗꯨꯒꯨꯝꯅ ꯆꯣꯡꯕ ꯍꯧꯔꯛꯄꯗꯨꯗꯗꯤ ꯅꯦꯂꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ. ꯍꯦꯟꯖꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯐꯣꯂꯣ ꯇꯧꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ. ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯥꯏꯚ ꯊꯥꯕ, ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯎꯔꯤ. ꯂꯩꯕꯥꯛꯁꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯕꯅ ꯐꯣꯂꯣ ꯇꯧꯕ ꯁꯨꯝ ꯉꯝꯂꯛꯇꯕꯗꯨꯗ ꯃꯈꯣꯡꯒ ꯈꯔꯒ ꯅꯥꯔꯒ ꯂꯩꯕꯒ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯈꯪꯇꯨ ꯇꯨꯁꯜꯂꯤ ꯅꯦꯂꯤꯗꯨ. ꯊꯥꯕꯜ ꯆꯣꯡꯉꯤꯕ ꯃꯌꯥꯝ ꯑꯃꯗꯨ ꯇꯨꯁꯤꯜꯂꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯅꯔꯛꯏ. ꯍꯦꯟꯖꯥꯁꯨ ꯊꯣꯏꯗ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯛꯏ. ꯑꯗꯨꯒ ꯀꯩꯝ ꯈꯪꯗꯕ ꯁꯥꯗꯨꯅ, "ꯑꯌꯥ, ꯆꯦ, ꯁꯣꯛꯄ꯭ꯔꯥ? ꯍꯧꯒꯠꯂꯣꯁꯦ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯅꯣꯟꯊꯗꯨꯅ ꯅꯦꯂꯤꯕꯨ ꯆꯤꯡꯈꯠꯄꯤ. ꯑꯗꯨꯒꯨꯝꯕ ꯇꯟꯖꯥꯗꯨ ꯂꯧꯔꯒ ꯍꯦꯟꯖꯥ ꯇꯞꯅ, "ꯀꯝꯗꯧꯏ? ꯐꯖꯕꯤ, ꯌꯥꯝ ꯁꯥꯈꯣꯗꯅ." ꯊꯣꯏꯒ ꯑꯟꯖꯨꯒꯅ ꯅꯥꯀꯟꯗ ꯁꯝꯕꯤꯔꯒ ꯆꯪꯉꯛꯏ ꯀꯤꯠꯆꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ. ꯁꯈꯤꯅ, "ꯂꯥꯛꯑꯣ, ꯆꯥꯛ ꯊꯤꯔꯦ." "ꯍꯩꯃꯥ, ꯀꯩꯗꯧꯔꯦ ꯏꯕꯦꯝꯃꯁꯤꯗꯤ?" ꯍꯦꯟꯖꯥ ꯅꯣꯛꯂꯒ, "ꯅꯦ, ꯊꯥꯕꯜ ꯆꯣꯡꯕꯗ ꯇꯨꯁꯤꯜꯂꯤꯅꯤ." ꯁꯈꯤꯅ, "ꯏꯁꯦ, ꯐꯖꯅ ꯆꯣꯡꯕ ꯌꯥꯗ꯭ꯔꯕꯣ ꯅꯪꯕꯣ?" ꯍꯦꯟꯖꯥꯅ, "ꯅꯦꯅꯦ, ꯗꯥꯔꯣꯕꯥꯇꯤ." ꯁꯈꯤꯅ, "ꯃꯥꯗꯣ ꯌꯨꯝꯗ ꯆꯠꯈ꯭ꯔꯦꯅꯦ. ꯍꯌꯦꯡꯁꯦ ꯑꯥꯗ ꯆꯪꯈꯤꯒꯗꯕꯅꯦ." ꯍꯦꯟꯖꯥ ꯉꯛꯅ, "ꯏ, ꯀꯩꯅꯣ ꯍꯥꯏꯁꯦ? ꯅꯦꯅꯦ, ꯃꯥꯕꯨ ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯆꯪꯅꯤ ꯍꯥꯏꯗꯥꯏꯅꯦ?" ꯁꯈꯤꯅ, "ꯑꯥꯗ ꯃꯣꯏꯒꯤ ꯁꯥꯔꯅ ꯀꯧꯔꯛꯑꯦꯌꯦ. ꯑꯗꯨꯅ ꯌꯥꯗ꯭ꯔꯦ." ꯍꯦꯟꯖꯥꯅ, "ꯑꯁ, ꯅꯨꯡꯉꯥꯏꯇꯦ. ꯃꯥꯁꯨ ꯌꯥꯎꯔꯗꯤ ꯐꯗꯧꯅꯤ." ꯁꯈꯤꯗꯨ ꯋꯥꯗꯤ ꯉꯥꯡꯗ ꯅꯣꯛꯐꯦꯠ ꯇꯧꯏ. ꯍꯦꯟꯖꯥ ꯆꯥꯛꯇꯨ ꯆꯥꯅ ꯅꯦꯂꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ. ꯁꯤꯛꯑ ꯆꯥꯕꯗꯨ ꯎꯕꯗ, "ꯀꯩꯗꯧꯔꯦ ꯆꯦ ꯐꯖꯕꯤ? ꯆꯥꯕ ꯌꯥꯗ꯭ꯔꯕꯣ?" ꯅꯦꯂꯤ ꯇꯞꯅ, "ꯀꯩꯁꯨ ꯇꯧꯗꯦ." ꯑꯟꯖꯨꯗꯨ ꯀꯤꯔꯨꯞ, ꯉꯥ ꯆꯥꯗꯝꯅꯤ, ꯑꯗꯨꯒꯤꯅꯤ." ꯍꯦꯟꯖꯥꯅ, "ꯑꯣ, ꯂꯩꯔꯝꯃꯣ. ꯃꯣꯏ ꯑꯁꯣꯝꯗ ꯆꯤꯀꯟ ꯊꯣꯡꯕ ꯂꯩꯔꯝꯅꯤ, ꯄꯨꯕꯤꯔꯛꯀꯦ." ꯅꯦꯂꯤꯅ,
ꯌꯥꯔꯅꯤ ꯂꯧꯔꯨꯔꯅꯨ ꯍꯦꯟꯖꯥꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯀꯩꯝꯇ ꯆꯥꯗꯅ ꯆꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯤꯌꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯈꯤꯅ ꯕꯦꯝꯃ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯕꯦꯝꯁꯤ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗꯗꯤ ꯐꯖꯅ ꯑꯗꯨꯝ ꯇꯧꯕꯅꯤ ꯑꯗꯨꯒꯤꯅꯤ ꯅꯦꯂꯤ ꯅꯣꯛꯇ ꯌꯥꯗꯕ ꯑꯃꯒꯨꯝ ꯅꯣꯛꯏ ꯍꯦꯟꯖꯥ ꯁꯪꯒꯣꯏꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯑꯒ ꯀꯅꯥꯎꯇꯣꯟ ꯌꯦꯟ ꯊꯣꯡꯕꯗꯣ ꯇꯦꯡꯀꯣꯠ 2ꯇ ꯄꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯀꯩꯀꯩ ꯍꯥꯞꯄꯛꯎꯒꯦ ꯈꯪꯗꯦ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯛꯑꯣ ꯃꯤ ꯂꯥꯛꯍꯧꯋꯦ ꯑꯗꯨꯏꯅꯤ ꯍꯣꯏ ꯍꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯄꯥꯔꯇꯤ ꯇꯧꯔꯤꯔꯣ ꯑꯁꯣꯝꯒꯤ ꯀꯥꯁꯦ ꯃꯣꯏ ꯅꯨꯄꯥ ꯈꯔ ꯇꯧꯔꯤꯕꯅꯤ ꯈꯔ ꯑꯃꯅ ꯏꯃꯨꯡꯗ ꯀꯥ ꯍꯥꯡꯕ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯣ ꯑꯗꯨꯗꯅ ꯀꯅꯥ ꯀꯅꯥ ꯇꯧꯔꯤꯅꯣ ꯑꯩꯗꯤ ꯇꯥꯔꯛꯇꯤ ꯁꯤꯗꯩꯁꯤꯅ ꯂꯩꯀꯥꯏꯒꯤ ꯀꯩꯒꯤ ꯃꯣꯏ ꯈꯔ ꯑꯗꯨꯝ ꯌꯥꯝꯃꯦ ꯑꯗꯨꯒ ꯏꯃꯨꯡꯒꯤꯗꯨꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯊꯕꯛ ꯇꯧꯕ ꯀꯥꯡꯕꯨꯅꯤ ꯍꯦꯟꯖꯥ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ ꯁꯦ ꯅꯪ ꯍꯤꯟꯖꯥꯡ ꯍꯥꯏꯕꯗꯣ ꯍꯦꯟꯖꯥꯅ ꯊꯦꯡꯀ꯭ꯌꯨ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ 2ꯗꯨ ꯄꯥꯏꯔꯒ ꯀꯤꯆꯟꯗ ꯆꯪꯉꯛꯏ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯅ ꯆꯥꯅꯔꯣ ꯀꯅꯥꯎꯇꯣꯟꯅ ꯊꯣꯡꯕꯅꯤ ꯆꯥꯁꯤꯜꯂꯣ ꯅꯦꯂꯤꯅ ꯊꯦꯡꯀ꯭ꯌꯨ ꯍꯦꯟꯖꯥ ꯋꯥ ꯉꯥꯡꯗꯦ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯤ ꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯀꯗꯣꯝꯗꯒꯤ ꯅꯤꯡꯁꯤꯡꯉꯛꯄꯅꯣ ꯈꯪꯗꯦ ꯍꯤꯌꯥꯡꯉꯝꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ ꯆꯥꯔꯝꯕ ꯆꯥꯛꯇꯨ ꯆꯞ ꯂꯦꯞꯄꯒ ꯄꯨꯛ ꯍꯧꯒꯠꯂꯤ ꯃꯇꯧꯗꯨꯗ ꯁꯈꯤꯅ ꯕꯦꯝ ꯀꯩꯗꯧꯔꯦ ꯅꯦꯅꯦ ꯑꯩ ꯍꯩꯃꯥ ꯈꯔꯒ ꯆꯥꯈꯣꯅꯦ ꯅꯪꯕꯨ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯆꯥꯗ꯭ꯔꯤ ꯃꯥꯅ ꯍꯥꯏꯔꯤꯗꯨ ꯇꯥꯗꯕ ꯃꯈꯩ ꯃꯈꯨꯠ ꯍꯥꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯆꯥꯔꯖ ꯇꯧꯗꯨꯅ ꯊꯤꯡꯖꯤꯜꯂꯒ ꯂꯩꯔꯝꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯌꯥꯡꯕꯨꯡ ꯁ꯭ꯃꯥꯔꯠ ꯖꯥꯎ ꯍꯥꯏꯅ ꯊꯥꯔꯤꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯍꯥꯟꯕꯒꯤ ꯔꯤꯡꯗꯨ ꯆꯠꯅ ꯄꯥꯏꯈꯠꯂꯛꯇꯦ ꯑꯅꯤꯁꯨꯕ ꯑꯃꯨꯛꯀ ꯇꯧꯕꯗ ꯀꯣꯜꯗꯨ ꯇꯠꯂꯝꯗꯥꯏꯗ ꯄꯥꯏꯈꯠꯂꯛꯏ ꯐꯣꯟꯗꯩ ꯍꯜꯂꯣ ꯍꯦꯟꯖꯥꯗꯨ ꯀꯔꯤꯅꯣ ꯈꯪꯗꯒꯩ ꯃꯤꯍꯨꯜꯗꯨ ꯈꯪꯆꯣꯡ ꯆꯣꯡꯉꯛꯏ ꯍꯦꯜꯂꯣ ꯇꯥꯕ꯭ꯔꯣ ꯍꯦꯟꯖꯥꯅ ꯇꯥꯏꯌꯦ ꯀꯩꯗꯧꯔꯦ इचम चमना कईदौरे हाइना हंगक्पा ओइरसो हेंजा मथवाई खजिक नुंगाइजदे तपना कइसु तौदे थम्मगे वाहाइसे हाइरगा कोदु कअगा नाकंदा थम्मी फमुंगदुदा काखतलगा मचिंदु इंपोक मुमथोक्तुना को तौबसे याम याद्रबा हेक तौबगा कईदौरे सितबु नंग याम फत्तबने नोंग फादोक्सो कईदौरेसे हंगदना चाक चारबो कईदौरिगेसे नोंगता ओइसो हंगो थमोइसे पेनगेबा अदुदि नत्तना कईदौरे नपादौरे सि ओइदि पेलमनिना थोइना नेने अयोय हौगतलगे देलेलासो आइसु नेने हौगतलगे सखीना होय हौगतलो अनीदुसु मखुत हामगा हेंजागी कादा काखतख्रे काखिबदुदा येंगगा नेलीना नेने सखीना अखोय हेंजासे कमाई तौगे सखीना नेलीदा येंगगा हैमा नंबु तिनद्रो तिनदी इसे आइदि नोय तिनैना खलिनी कमाई तौगे बनिने मासे इचम चंबने मबुक्ता वा लोटपदो हैतबने मागिबु मीना नुंगाइनी नुंगाइरोय खंगदगै दोंग हेक ngang अस अनम कनख्रबा अंगांगनीना निंगाइना कलिबा माना पामखिबा पोटसे फंगदबा यावदे हेक फंगजिबो अंगम तांदोइनी मसीदा ओइरे मागी ममागा मपागना मथा सारिसे नेलीना लाइरिक्ति हानदी फरमे चही मतंगसिनरा हाइगद्रा कोइबा लांगबा ओथोकना पामख्रबा कोइरिङै लाङिङै मागी लाइरिक्ति पाबा पुसंदे हाय यारे नेली नोकलगा याम लुना तौरी सातनिने अदुगिदी नुपासु नुपीसु मा मथंतो ओइरेदो अदुना का हेना लुना तौख्रे हाइदुनी इबेमा अदो इबेमदी काइदैनो
ꯑꯩꯗꯤ ꯊꯥꯡꯃꯩꯕꯟꯗꯩꯅꯤꯅꯦ. ꯑꯣ, ꯍꯣꯏꯅꯤꯅꯦ. ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯧꯒꯠꯂꯒꯦꯀꯣ. ꯍꯣꯏ ꯍꯣꯏ, ꯅꯤꯅꯦ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ. ꯅꯦꯂꯤꯗꯣ ꯃꯈꯨꯠ ꯍꯥꯝꯅ ꯋꯥꯈꯜꯗ ꯈꯜꯂꯤ. ꯂꯨꯅ ꯇꯧꯕꯩꯅꯤꯅꯦ. ꯁꯛꯀꯥꯗꯤ ꯍꯥꯎꯇ꯭ꯔꯤꯁꯦ ꯌꯥꯝꯅ. ꯊꯣꯏꯅ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯅ ꯑꯁ ꯉꯝꯗ꯭ꯔꯦ, ꯋꯥꯔꯦ, ꯈꯣꯡꯒꯥꯁꯦ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ, ꯑꯩ ꯇꯨꯝꯃꯅꯤ. ꯗꯦꯂꯤꯅꯥꯅ ꯑꯩꯁꯨ ꯀꯥꯏꯗꯩ ꯍꯦꯟꯃꯜꯂꯦꯗ. ꯈꯋꯥꯡ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯑꯩꯕꯨ ꯁꯤꯕꯨ ꯁꯤꯗꯦꯅꯦ. ꯍꯦꯟꯖꯥꯅ ꯇꯨꯝꯅꯤꯡꯉꯕꯣ? ꯗꯦꯂꯤꯅꯥꯅ ꯍꯣꯏ, ꯑꯩ ꯇꯨꯝꯃꯅꯤ, ꯌꯥꯗ꯭ꯔꯦ, ꯉꯁꯥꯏ ꯑꯌꯨꯛꯇꯩꯅꯦꯃꯤ. ꯍꯦꯟꯖꯥꯅ ꯍꯣꯏꯁꯦ, ꯇꯨꯝꯃꯣ ꯇꯨꯝꯃꯣ. ꯊꯣꯏꯅ ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯑꯁꯤ ꯄꯛꯇꯕꯤꯁꯤ ꯀꯗꯣꯝꯗꯩ ꯂꯥꯛꯏꯅꯣ? ꯍꯦꯟꯖꯥꯅ ꯈꯪꯗꯦ, ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯉꯤꯀꯥꯟꯗ ꯅꯠꯇ꯭ꯔꯣ? ꯆꯪꯉꯛꯑꯒ ꯃꯈꯣꯡ ꯍꯦꯛ ꯇꯦꯛꯇ꯭ꯔꯤꯐꯥꯎ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯒꯩ ꯃꯥꯅ ꯆꯣꯡꯈ꯭ꯔꯤꯗꯣ. ꯗꯦꯂꯤꯅꯥꯅ ꯑꯩꯗꯤꯕ ꯍꯩꯅ ꯍꯩꯇ꯭ꯔꯤꯕ ꯅꯥꯄꯜ ꯑꯃꯔꯣꯝ ꯀꯥꯔꯤꯕ. ꯖꯥꯠ ꯖꯥꯠꯀꯤ ꯃꯤꯅꯤꯀꯣ. ꯊꯣꯏꯅ ꯉꯥꯏꯈꯣ, ꯚꯥꯏꯔꯦꯜ ꯆꯠꯄ꯭ꯔꯥ ꯑꯝ ꯌꯦꯡꯉꯣ. ꯑꯐꯥꯎꯕꯤ ꯀꯦꯂꯤꯕ꯭ꯔꯤꯇꯤꯅꯤꯅ ꯈꯨꯗꯛꯇ ꯑꯗꯨꯝ ꯆꯠꯂꯝꯗꯧ ꯃꯥꯜꯂꯦ. ꯍꯦꯟꯖꯥꯅ ꯍꯣꯏꯅꯦ, ꯌꯦꯡꯉꯣ ꯅꯣꯏ ꯐꯣꯟꯗ ꯑꯝꯇ. ꯗꯦꯂꯤꯅꯥꯅ ꯋꯥꯆꯞꯇ ꯍꯥꯟꯅ ꯌꯦꯡꯉꯣ. ꯊꯣꯏꯅ ꯚꯥꯏꯔꯦꯜꯒ ꯆꯠꯂꯗꯤ ꯈꯣꯏꯔꯣꯝꯁꯨ ꯌꯥꯎꯗꯣꯏꯅꯤꯅꯦ. ꯍꯦꯟꯖꯥꯅ ꯑꯁꯥꯗꯤꯕ ꯇꯥꯔꯛꯀꯅꯤꯀꯣ, ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯑꯩꯗꯤ. ꯗꯦꯂꯤꯅꯥꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯊꯦꯡꯅꯗꯤꯌꯦ, ꯑꯦꯐꯕꯤꯁꯨ ꯄꯥꯏꯗꯦ. ꯊꯣꯏꯅ ꯑꯗꯨꯝ ꯆꯠꯂꯝꯅꯗꯕꯅꯦ. ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯊꯝꯃꯛꯇꯝꯕ ꯑꯣꯏꯔꯝꯃꯁꯨ ꯀꯅꯥ ꯀꯅꯥ ꯈꯪꯕ ꯅꯝꯕꯔꯗ. ꯍꯦꯟꯖꯥꯅ ꯌꯥꯔꯦ ꯌꯥꯔꯦ, ꯅꯣꯏꯅꯤ ꯇꯨꯝꯃꯅꯤ ꯍꯥꯏꯗꯥꯏꯅꯦ, ꯇꯨꯝꯃꯣ. ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯣꯏꯅ ꯐꯖꯅ ꯌꯦꯡꯉꯣ, ꯄꯨꯡꯗꯤ ꯉꯜꯂꯤ, 9:30 ꯇꯥꯕꯗ ꯉꯥꯏꯔꯤꯕ. ꯗꯦꯂꯤꯅꯥꯅ ꯑꯗꯣ ꯉꯥꯏꯈꯣ, ꯕꯣꯠꯁꯨ ꯀꯥꯔꯕꯅꯤꯅ ꯍꯟꯗꯛ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯐꯖꯅ ꯂꯥꯡꯉꯁꯦ, ꯌꯥꯔꯣꯏꯗ꯭ꯔꯣ? ꯊꯣꯏꯅ ꯑꯗꯨ ꯈꯟꯅꯕ ꯌꯥꯕꯖꯥꯠꯅꯦ. ꯍꯦꯟꯖꯥꯅ ꯉꯥꯎꯗꯧꯅꯤ ꯀꯩꯅꯣ, ꯑꯦꯛꯖꯥꯝꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯉꯥꯎꯗꯅ ꯀꯔꯝ ꯀꯥꯟꯗ ꯉꯥꯎꯔꯨꯗꯧꯔꯤꯒꯦ? ꯑꯩꯈꯣꯏꯕꯨ ꯔꯤꯖꯜ ꯍꯥꯏꯗꯣꯛꯑꯀꯥꯟꯗꯗꯤ ꯑꯃꯨꯛ ꯑꯗꯨ ꯇꯧꯕꯩ ꯑꯗꯥ ꯇꯧꯕꯩꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯣꯏꯗꯣꯏꯅꯤꯀꯣ. ꯊꯣꯏꯅ ꯑꯗꯣ ꯈ꯭ꯋꯥꯏ ꯃꯔꯨꯗꯤ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏ. ꯗꯦꯂꯤꯅꯥꯅ ꯂꯥꯏꯔꯤꯛꯅ ꯑꯩꯈꯣꯏ ꯄꯥꯔꯤꯁꯤꯗꯤ ꯌꯥꯔꯦ ꯀꯩꯅꯣ. ꯊꯣꯏꯅ ꯑꯗꯨꯅ ꯑꯣꯏꯗꯣꯔꯤꯕ꯭ꯔꯣ? ꯍꯦꯟꯖꯥꯅ ꯅꯣꯏꯅꯤ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯥꯏꯅꯦ, ꯇꯨꯝꯃꯣ ꯌꯥꯔꯦ, ꯁꯨꯝ ꯗꯤꯁꯀꯁ ꯇꯧꯔ ꯂꯩꯔꯦ ꯍꯥꯏ ꯋꯥꯅꯤ. ꯗꯦꯂꯤꯅꯥꯅ ꯍꯣꯏ ꯍꯣꯏ, ꯇꯨꯝꯃꯦ, ꯒꯨꯗ ꯅꯥꯏꯠ. ꯊꯣꯏꯅ ꯌꯨ ꯇꯨ, ꯒꯨꯗ ꯗ꯭ꯔꯤꯝꯁ. ꯍꯦꯟꯖꯥꯁꯨ ꯑꯅꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ. ꯃꯈꯥꯗ ꯅꯦꯂꯤ ꯁ꯭ꯌꯥꯝꯀꯨꯃꯥꯔꯒ ꯋꯥꯔꯤ ꯇꯧꯔꯤ. ꯕꯣꯠꯇꯤ ꯀꯥꯔꯦꯅ ꯉꯁꯥꯏꯅ ꯈꯪꯉꯦ, ꯑꯗꯣ ꯕꯕꯥꯒꯤ ꯈꯨꯗꯣꯜꯗꯤ ꯑꯝꯇ ꯄꯨꯔꯛꯇ꯭ꯔꯦ. ꯏꯁ, ꯀꯔꯤꯒꯤ ꯈꯨꯗꯣꯜꯅꯣ? ꯈꯨꯗꯣꯜꯗꯨꯒꯤ ꯃꯍꯨꯠꯇ ꯏꯆꯥ ꯑꯣꯏꯅ ꯂꯥꯛꯂꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ. ꯍꯦꯟꯖꯥꯁꯨ ꯂꯩꯁꯥꯕꯤ ꯗꯃꯥ ꯑꯃ ꯐꯔꯝꯃꯦ. ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ, ꯒ꯭ꯌꯥꯟꯁꯨ ꯇꯥꯗ꯭ꯔꯤꯕ ꯃꯥꯅ. ꯂꯩꯁꯥꯕꯤ ꯐꯥꯈꯤꯕꯁꯤ ꯅꯪ ꯕꯕꯥ ꯃꯊꯥ ꯁꯥꯏ. ꯅꯦꯂꯤꯗꯣ ꯅꯣꯛꯂꯛꯑꯦ. ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯤꯁꯤꯗꯤ ꯍꯦꯟꯖꯥꯗꯦ. ꯃꯥꯅ ꯇꯥꯗꯅ ꯀꯌꯥꯝ ꯇꯥꯗꯧꯔꯤꯒꯦ? ꯑꯉꯥꯡ ꯑꯣꯏꯕꯒꯤꯅꯤꯗ ꯕꯕꯥ, ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯥꯅꯕꯨ. ꯅꯦꯂꯤꯗꯣ ꯋꯥ ꯃꯈꯥ ꯇꯥꯗꯕꯤꯗ ꯅꯣꯛꯑꯦ. ꯑꯗꯣ ꯕꯕꯥ, ꯊꯦꯡꯉꯦ, ꯃꯇꯝꯁꯦ ꯆꯠꯅꯕ ꯇꯧꯔꯒꯦ, ꯅꯣꯡꯃꯃꯨꯛ ꯐꯖꯅ ꯂꯥꯛꯀꯦ. ꯍꯣꯏ ꯍꯣꯏ, ꯉꯁꯤꯗꯤ ꯃꯔꯥꯡ ꯈꯔꯁꯨ ꯇꯧꯔꯦ, ꯐꯖꯅ ꯆꯠꯂꯨꯀꯣ. ꯍꯣꯏ ꯕꯕꯥ. ꯑꯟꯖꯨ ꯂꯥꯛꯑꯣ. ꯅꯦꯂꯤꯒ ꯑꯟꯖꯨꯒꯗꯣ ꯆꯠꯈ꯭ꯔꯦ. ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯅꯦꯂꯤꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯂꯒ ꯃꯌꯥꯝ ꯄꯨꯜꯂꯤꯗꯨꯗ ꯆꯪꯈ꯭ꯔꯦ. ꯁꯣꯝꯗ ꯍꯦꯟꯖꯥꯗꯣ ꯃꯃꯤꯠ ꯃꯅꯥ ꯈꯞ ꯆꯤꯡꯉꯦ, ꯐꯣꯟꯗꯨ ꯌꯦꯡꯂꯦ. ꯄꯨꯡꯗꯣ ꯐꯅꯌꯥꯝ ꯊꯦꯡꯂꯕꯅꯤ. ꯃꯈꯥꯗꯗꯤ ꯑꯗꯨꯃꯛ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ. ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ
ꯐꯥꯎꯗꯨꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎꯟ ꯐꯪꯕꯗ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯝꯕ ꯃꯃꯤꯠꯇꯣ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯇꯞꯅ ꯐꯃꯨꯡꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯥꯒꯤ ꯁ꯭ꯂꯤꯄꯔꯗꯨ ꯇꯣꯡꯁꯤꯟꯗꯨꯅ ꯅꯨꯄꯥꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯌꯦꯡꯗꯨꯅ ꯂꯥꯛꯑꯦ꯫ ꯁꯨꯝ ꯀꯥꯔꯛꯄꯗ ꯇꯦꯔꯦꯁ ꯃꯊꯛꯇꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯀꯤꯅ ꯀꯤꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯨꯠ ꯃꯆꯥꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯇꯤꯡꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯕꯨ ꯊꯦꯡꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯅꯨꯄꯥꯗꯨ ꯈꯪꯑꯣꯟ ꯑꯣꯟꯊꯣꯔꯛꯄ꯫ ꯍꯦꯟꯖꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯒꯦ ꯇꯧꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯃꯤ ꯇꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯦꯟꯖꯥꯒꯤ ꯃꯆꯤꯟꯗꯨ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯃꯦꯟꯁꯤꯜꯂꯒ ꯋꯥꯜ ꯃꯅꯥꯛꯇ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯍꯦꯟꯖꯥ ꯀꯤꯈꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯕꯅꯤ꯫ ꯃꯤꯅꯤꯠ ꯑꯃ ꯂꯩꯔꯕ ꯇꯨꯡ ꯅꯨꯄꯥꯗꯨꯁꯨ ꯇꯞꯅ ꯃꯦꯟꯁꯤꯜꯂꯤꯕ ꯃꯈꯨꯠꯇꯨ ꯂꯧꯊꯣꯔꯛꯏ꯫ ꯍꯦꯟꯖꯥ ꯇꯞꯂꯤ ꯇꯞꯂꯤ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯡꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯍꯦꯟꯅ ꯉꯛꯅ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯃꯆꯤꯟ ꯃꯆꯥꯗꯨꯅꯁꯨ ꯀꯧꯒꯦ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯪꯍꯧꯗꯦ꯫ ꯅꯥꯀꯟꯗ ꯃꯤ ꯀꯥꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯅꯨꯄꯥꯗꯨꯁꯨ ꯍꯦꯟꯖꯥꯅ ꯋꯥ ꯉꯥꯡꯂꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯨꯅ ꯍꯦꯟꯖꯥꯒꯤ ꯆꯤꯟꯕꯥꯜꯗ ꯈꯪꯊꯦꯡ ꯊꯦꯡꯂꯛꯏ꯫ ꯃꯊꯛꯇ ꯀꯥꯔꯛꯏꯕ ꯃꯤꯗꯨꯁꯨ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯗꯨꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯍꯦꯟꯖꯥꯁꯨ ꯀꯨꯝꯊꯈ꯭ꯔꯦ ꯍꯦꯛ ꯈꯪꯕꯒ ꯍꯤꯌꯥꯡꯉꯝꯕꯕꯨ ꯈꯪꯍꯟ ꯏꯟꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗ ꯊꯝꯗꯨꯅ ꯉꯛꯅ ꯋꯥꯍꯪ ꯍꯪꯕꯒꯤ ꯃꯑꯣꯡꯗ ꯍꯤꯌꯥꯡꯉꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯍꯤꯌꯥꯡꯉꯝꯕꯗꯣ ꯅꯣꯟꯊꯗꯨꯅ ꯂꯨꯈꯝꯗꯨꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯗꯨꯅ ꯂꯩ꯫ ꯍꯦꯟꯖꯥꯁꯨ ꯇꯞꯅ ꯀꯩꯅꯣ ꯍꯧꯖꯤꯛ ꯇꯧꯏꯗꯣ? ꯍꯤꯌꯥꯡꯉꯝꯕ ꯃꯇꯤꯟꯗꯨ ꯑꯃꯨꯔꯛ ꯌꯣꯠꯊꯩ ꯑꯗꯨꯒ ꯍꯦꯟꯖꯥꯗ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯖꯥꯁꯨ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯍꯤꯌꯥꯡꯉꯝꯕꯅ ꯍꯦꯟꯖꯥ ꯅꯪ ꯂꯥꯟꯅ ꯂꯧꯅꯣ꯫ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯍꯦꯟꯖꯥꯗꯣ ꯍꯟꯗꯛꯇꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯛꯏ꯫ ꯍꯤꯌꯥꯡꯉꯝꯕꯁꯨ ꯍꯦꯟꯖꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯤ꯫ ꯇꯞꯅ ꯍꯦꯟꯖꯥ ꯑꯁꯦ ꯑꯝꯇ ꯄꯤꯒꯅꯨ꯫ ꯌꯥꯝꯃꯨꯡ ꯍꯥꯏꯒꯤꯁꯦ꯫ ꯁꯤ ꯐꯥꯟꯁꯤꯗ ꯐꯝꯃꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯍꯦꯟꯖꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯏ꯫ ꯍꯦꯟꯖꯥꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ꯫ ꯍꯤꯌꯥꯡꯉꯝꯕ ꯇꯞꯅ ꯍꯦꯟꯖꯥꯕꯨ ꯐꯝꯊꯍꯟꯗꯨꯅ ꯍꯦꯟꯖꯥ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯅꯣ꯫ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯇꯁꯦꯡꯅ ꯑꯩ ꯅꯉꯣꯟꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯖꯔꯤ꯫ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯨꯅ ꯌꯥꯔꯗ꯭ꯔꯣ? ꯍꯤꯌꯥꯡꯉꯝꯕꯗꯣ ꯇꯧꯐꯝ ꯈꯪꯗꯒꯩ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯃꯤꯅꯤꯠ ꯈꯔ ꯂꯩꯔꯕ ꯇꯨꯡ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ ꯕꯦꯝ꯫ ꯍꯦꯟꯖꯥꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ꯫ ꯍꯤꯌꯥꯡꯉꯝꯕ ꯍꯦꯟꯖꯥꯒꯤ ꯃꯈꯨꯠꯇꯨ ꯃꯥꯒꯤ ꯃꯈꯨꯠ ꯈꯨꯠꯆꯥꯎꯗꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯈꯤꯗꯨꯅ ꯍꯦꯟꯖꯥꯗꯗꯤ ꯌꯦꯡꯗꯅ ꯕꯦꯝ ꯃꯤꯡꯗꯣ ꯑꯃꯨꯛ ꯀꯧꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯔꯣꯏꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯅꯨꯡꯁꯤꯈ꯭ꯔꯦ ꯅꯪꯁꯦ ꯃꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯅꯪꯕꯨ ꯑꯩꯅ ꯄꯨꯁꯟꯅꯤꯡꯗꯕꯅꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯊꯃꯣꯏꯁꯤꯅꯗꯤ ꯉꯝꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯦꯟꯖꯥꯗ ꯌꯦꯡꯗꯨꯅ ꯑꯩꯒꯤꯗꯤ ꯌꯦꯛꯅꯕ ꯌꯥꯝꯃꯤ꯫ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯅꯪꯒꯤ ꯄꯨꯟꯁꯤꯒ ꯃꯥꯟꯅꯗꯦ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯡꯁꯤꯕꯤꯗꯕꯗꯨꯗꯤ ꯅꯪꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯑꯗꯨꯒ ꯅꯉꯣꯟꯗ ꯇꯥꯛꯑꯝꯗꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯐꯔꯦ ꯇꯨꯝꯃꯨꯔꯣ ꯊꯦꯡꯉꯤ꯫ ꯂꯥꯛꯑꯣ ꯀꯥꯗ ꯊꯤꯟꯒꯦ꯫ ꯍꯦꯟꯖꯥ ꯃꯪꯗꯨꯅ ꯐꯝꯂꯒ ꯂꯩ꯫
Mang natra taibangla mamasana gyan tazade. Ngasi, hiyangamba na mangonda uliba matawsi. Tasing na asing barahay na hangjar Dabra. Henja fatnong kalai. Lo, tingi, bungse, taramo to'y tari. Henja makot na pari ba fondo yingi. Tara matoy na minit tara, chat lamli. Tap na hek hagot laga, chat pahogi tau baga, maningda, fraya kikar tabagi makol tara Henja do, fat on tok to na yingi. Makot na pari ba fondo, amok fat on tawi, haraw na soli. Aya, angel time, yambo, wistawo. Asing bafang na hai bani. Why si hai do na, makot anido, lona do na, mamito ishil laga, wistawi. Hiyangam baso, henjata nong fetaw na yung laga. Ihang-hang na ba, taan mitsak na, tarang-tarang tok liba, at yang matakta, yung kato na, no fetawi.